Mayam Krumzarin Pay News ki Manunada Keke Toxon Mayam Tarab Noxari Manipur ki last long 7 months Sura Badung issue Asi Hosi Powada Kanagumba Natraga Marine Authority Singa Tasing Loishanabaki Adunaba Lambi and Yatpaki Mamishi Urabra Udribra Masikarai the Karamba level of Futok Laga Loshingatake Hypersiki Matang Sineduka Hosik Ladipa Langak Marwena Central Langaki Makati Su Haripa Ishushida Puning Sang Libra Sangdabra Tawatabu Among the Punkiba monsoon Falamaki monsoon session that Loishalakpan Mini Humnisita Yam Kanamonga Divet Tonakiba Lake Red Hadak Pamliba winter session Lalipa Hogiba September December Marie Dagina December Kunitoi Paupa Pangadoba sitting Taramanga Lega the Basin session Asida Manipuri issue special in a Canada with the deputy leader of the House Lok Sabha deputy leader Congress Party ki Karob Gogoina Hariba adjournment motion Ama adjournment notice some issue Toraga Hariba Manipuri issue Tandu Laita Daba Piva Masibu Tasing Tasina Karana with the Makta Mahana Adum Wapam Potokre Tuga Manipuri MPCC Maki MPCC President Maki Manipur MP Singh Manipuri member of Parliament Singsina Pukat Pirakanda issue Sigi Loshinaba Ado Santi Lara Honabio Habi Apilabasu Lagre Adu Mapu Hosipa the Manipur MP Singh Roina BJP MP Malady BJP Ani Rai Sabada Lok Sabada Manduka NPFK MP Masulady Haripa Manipur Musing Asina Parliamenta Manipur issue Ngang bagi high bagi adung lebab mayam pau tanah kita lagi berapa high bagi question juga lagi na raise issue of Manipur unrest in winter session high betul pasti kerana nonton pack news ki studio de langsin bib saya hack thangna na langsin bib saja mobi senior journalist ni ham dah jamu bib teram nuksari maya de langsin bib ba ningom bupenda senior spokesperson MPCC ni ja bupenda tu teram nuksari with ja mai bon paumai president jelianong United Committee Manipur ni ja mai bumsu teram nuksari ayah point saya bupenda dalak sagi Jik Thatre Henzele, Adobo Kanagadaba Zaga, Parliament, Amasung Manipur Legislative Assembly. Parliament su no confidence motion Tanga Leharga India Alliance na. India Alliance ki MP Paneam La Amesida, Manipur da. Adi Mamang the Poishiri Rahul Gandhi Sulame. Ado high riba Mayam si no confidence motion to Tangalam Dragadi, Levaki Pradhan Mantri si Wangangam the book yai. Aduma wa Nanghan and the Mokta. No confidence motion thanga kare adu bhaubada pradhan mantri Narendra Modi ji na akoina paamiba Manipur gi matang dadi hai bu hairam drabagum ne ahan ba wahau do oina haudo ke no confidence motion gi debate ta ahan ba wa ngang khriba siri goro go ji na ngasi amuk Manipur gi yeng harga notice ki yeng harga bharat ki ganatantra gi yeng harga amuk masigi adjournment motion ji thanga lai maramdi Manipur Legislative Assembly dasu Congress ki MLA manga na ko special assembly session phajana tawbiu leba ki matang do phajana khanasi numit humni oigera marini oigera aikoi phajana ne na ta na khanasi haibada dum khanadana dum loisang grabne kamdong loisang phimno Manipur prajana khangbireba hajik Manipur si kadom do no sat kadoise Manipur si da thodok thoiba sing asi Supreme Court na semba committee Gita Justice Retired Gita Mittal Committee na tongan ba mas semi Supreme Court na adigi som na mu Commission of Inquiry haba mu tongan na mu Laksali Ministry of Home Affairs tagi koi notification thok Manipur praja puru mak na thenare adigi som na hajik National Human Rights Commission na mu Manipur State of Manipur na maduda kamdo na relief ta lady ba sing lai kidraba compensation pi ba gi matang da kamain ta uraga lady hai ba sigi matang report pi ni ha su ngasi amuk national media news ta yarok pa koi theng nazare ado hai ba sing ngasi tha tare sura bhok sida kaidogi da makta masigi turmoil asi lotion ma ngamdri no right yeng bi oba khoi gi ngasi maksu ai sana Twitter da tweet tawri X da madudi leba ki pradhan mantri si ai khoi punamok ki pradhan mantri ne ai gi suni bharat leba praja punamok ki ne aduga Manipur praja punamok ki ne kari gi damakta bharat ki pradhan mantri na Manipur da laudi manam se kari gi no bathatre hela bo laktri manam se aduga ai khoi na Delhi re sacharure ten political opposition party na tha amaro haibi ai Thamadi yogi tawi adu mayam satana unana bo honaro bada madi India thado ga mapan sakre US ke
sida koi miyam na khangi hoji koi na yengda mi yengsi hoji topa sing na hoji ki Assam dagi koi ge Manipur council le ngalakpa Congress ki spokesperson mana deputy leader mana aduga Congress president amana hai biduna tawa aina thamjani point di hoji ekoi gi Manipur gi dumakta representative MP ahum asi mkhoi aina mohoida appeal to jening di miam ju khangdaba representative MP ani outer ma aduga inner ma Rajya Sabha ma ahum le si mkhoi individual appointment phangbudi natte ain loje masi kaigiramok representative no bo aduga ekoi ni yengdaba amana hoji Rajya Sabha gi shu aduga inner gi shu party gi representative na lawraga di moi shoire aduga hojiki outer car issue naga gi representative lawraga di shoire ba aina ujabadi hari bar represent ahum se Manipur gi representative ni hana lawgadabani madu mohoi ahum se maji khamma taraga di me 3 gi thoriba problem mi ham asi soidana ekhoina moi gi representative si krai dano ekhoina Lok Sabha ni amana Rajya Sabha ni adu ani sina ekoi gi tofam thopus kai no Manipur gi makta thoriba problem asi ekoi Manipur problem ni si BJP problem mate Congress problem mate NPO ki problem nate si to si Manipur gi problem ne du ekoi Manipur gi representative ekoi MP akoi thaga sakhiba sing miyam ano ekoi miyam tha presi ekoi Manipur gi problem si moina haifam thokpa Lok Sabha Rajya Sabha da haibi sinu aduga punamakki representative na mogoi khamma taraga di nandegi haibi arabani house to phamba phandu natwa at least my opinion phajana piba tabani aduga concern prime minister home minister asida ekoi aduga ekoi representative MLA singsi masagi ni group amakakini ai party gi represent ni natraga ai section amakakpi represent ni hana madum da lawragadi aikoi huji wari si chummeba wari chummeba wafam thoeba adubu representative ahum asina ase aikoi represent MP ori si Manipur gi ni ko ai si Manipur gi ko ni afaba thosu phatba thosu irang huji teba communion gi awa ba thodu punma ase aikoi gi haifam thokpa tofam thokpa center da aikoi gi paja myam na huji gi CSO sing myam sina imai be myam sina ngangbadi ade adubu aikoi di right lei ngangpam thokpa right lei kanabu center da sawi ai amada prime minister da sawi ai home minister sawi ai concern singda koina ngangpam thokpu di este Manipur gi represent ama oina Manipur gi problem masi solve tawni bi nokta ana ai di honna da rana khalle tasengwadi Manipur gi susi India gi mainland gi politicians sing leaders sing china maru oina lawdaba sidi yam sange masi koina mamangai di dum lauduna laaba se hujiksu koina afspa ji Manipur afspa thambagi mathau tari bra ji hujik loin question lere maram di chingi lamda leba la lobo sing se NACN ceasefire tonglere aduga kuki la lobo sing suspension operation tawlere aduga ceasefire si lereba suspension operation su lereba adum afspa thame maram di kanada aikoi si moina itha thajada ba khoina tawbuji moina yani kainoma yengmadong uriba whereas atei state singda yam kanba se maoiski naksal gi kari akanba ihau la pumatam dadi afspa je kedong da thamgi dego right sina siguma isu singji ikhoina matam sangna degi sum nainara yang kanda Manipur da leba missing si moina khoigi first class citizen da ba second class citizen bok yog da gi chang da thambira bra si question dum dawriba aro hojik lairiba tha tare halaba isu sida ikhoina sum yengjeba da center ki leaders in the lawriba policy si koi all trade routine koi non local sing the law impassion ba yana na bo hotna ba mamim su tai che kodamani yang se koi Manipur tariba maru ba kone community si Maitai Naga Kuki aduga Maitai Muslim aduga Nepali su dum yaw edu trade di Nepali si kya kan yawde aduga yam kan yawsi koi Kuki ne aduga Maitai Muslim ne aduga Maitai ne Naga si yam kan ai di trade si yam kan yawdo su male mi yam be kharbti tawrjo ana trade si do ji yang se ba trade route si more faurga sapana yamni ma international trade si more de lakuni na more de Maitai changam dre adalai jaba khara sipai no bai khar lebna mani trade to ya mo le dre Kuki na le jaba phom ni Kuki na pot puthru pungam dre
adegi Maitei Muslim singju changba yang ngambai wani pot photo puding ngamdre adodi side freely chat yarisi nan local kakta ngai re akoi Manipur gi main nataba ana khoi South East Asia ga India ga samna bagi trade route da Manipur gi missing amata trade yawba yadana ba hotna bra hai bagi manung da kanom so khoi u da suna teba adi hosi amuk yang sa ba isu si aha man mit kharani da hoi aha ba me ahum dum ma khangong da thokre lakshan mangam hodre but 4 5 6 lakshan be ba matam si am sang leibo madu gi potu akhoina madu da maximum effort si toraga lakshan na ba hotna ba mamim da khoi ugi de se khoi 1993 adu su me 3 ni akoi gi muslim ga Maitei conflict adu yam thun lakshan gi sumaina tawdana akhoina lakshan be ba gi mong si taw hodabanina haruji su lakshan in ba gi mawong si udabanina akhoina masi henjan na khana halaga taishin ba yadaba phiba of the land ba se ko da moina yong na tal yun bigi hato budi akoi nakal ani ba gi mi budi am si re ko yamna nungai taba thodo aidar di akoi gi Maitei de di mapan ji ba yaw re pulap amukta adigi ngarang han traum de si re ana sigi si nungai taba sum hen kal halaga koi laman khumnung ge posi phawna ba sinma man mam si u